ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯌꯥꯝꯅ ꯁꯣꯛꯑꯕ ꯃꯇꯝꯅꯤ. ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯌꯥꯝ ꯁꯣꯛꯑꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯇꯧꯗ ꯌꯥꯗꯕ ꯉꯁꯥꯏꯒꯤ ꯅꯨꯡꯇꯤꯒꯤꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ, ꯏꯚꯟ ꯕꯥꯔꯗꯦ, ꯏꯚꯟ ꯉꯁꯥꯏꯒꯤ ꯆꯩꯒ ꯇꯧꯕ, ꯆꯨꯔꯥꯀꯣꯜ ꯇꯧꯕ, ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡꯁꯤ ꯇꯧꯕꯗ ꯕꯥꯔꯇꯣꯟ ꯇꯧꯅꯩ. ꯍꯣꯏ, ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯔꯇꯣꯟ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ. ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯤ ꯌꯥꯝ ꯁꯣꯠꯊꯔꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯩꯁꯥ ꯂꯩꯖꯗꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯡꯗꯗꯤ ꯉꯁꯥꯏꯒꯤ ꯑꯋꯥꯕꯗ ꯑꯃꯨꯛꯀ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯁꯤꯜꯂꯦ. ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ, ꯉꯁꯥꯏꯒꯤ ꯆꯍꯤ ꯌꯥꯝꯃꯕ, ꯆꯍꯤ ꯍꯨꯝꯐꯨ ꯍꯨꯝꯗ꯭ꯔꯥ ꯁꯨꯖꯔꯕ ꯑꯍꯟꯁꯤꯡꯗ ꯑꯃꯨꯛ ꯕꯥꯔꯇꯣꯟ ꯌꯧꯁꯤꯟꯕ ꯍꯥꯏꯁꯦ ꯑꯃꯨꯛꯀ ꯃꯈꯣꯏꯗꯗꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯌꯦꯕ. ꯑꯍꯟꯁꯤꯡ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯗ ꯕꯥꯔꯇꯣꯟ ꯌꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ, ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ. ꯑꯍꯟꯁꯤꯡ ꯊꯧꯔꯝꯁꯤꯡꯗ ꯌꯧꯍꯟꯕꯤꯕ, ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯃꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯍꯟꯁꯤꯡꯒꯤ ꯕꯣꯔ ꯑꯗꯨꯝ ꯗꯔꯀꯥꯔ ꯇꯥꯏ. ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯆꯥꯎꯈꯠꯄ ꯑꯃ ꯄꯨꯔꯛꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯍꯟꯁꯤꯡꯒꯤ ꯒꯥꯏꯗꯦꯟꯁ, ꯑꯍꯟꯁꯤꯡꯒꯤ ꯕꯣꯔ, ꯑꯍꯟꯁꯤꯡꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯊꯝꯕ. ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯩꯖꯗꯕ ꯑꯍꯟꯁꯤꯡ, ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯄꯩꯁꯥ ꯊꯣꯛꯆꯗꯕ, ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯈ꯭ꯔꯕ, ꯄ꯭ꯔꯥꯏꯚꯦꯠꯇ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕ, ꯑꯗꯨꯕꯨ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯔ ꯃꯇꯨꯡꯗ ꯄꯦꯟꯁꯤꯟ ꯐꯪꯖꯗꯕ. ꯍꯣꯏ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ, ꯑꯍꯟ ꯀꯌꯥ ꯑꯃꯗꯤ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯔ ꯃꯇꯨꯡꯗ ꯄꯦꯟꯁꯤꯟ ꯐꯪꯕꯁꯨ ꯂꯩ, ꯃꯁꯥꯒꯤ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯒꯤ ꯄꯩꯁꯥ ꯂꯩꯖꯕꯁꯨ ꯂꯩ, ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯥꯁꯤꯡꯅ ꯑꯗꯨꯝ ꯄꯤꯕꯤꯕꯁꯨ ꯂꯩ. ꯃꯈꯣꯏꯁꯤꯡꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕ ꯑꯣꯏꯗꯦ. ꯍꯥꯏꯕꯗꯤ ꯕꯥꯔꯇꯣꯟ ꯂꯥꯛꯄ ꯃꯇꯝꯗ, ꯃꯤꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯕꯥꯔꯇꯣꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯄꯤꯕ ꯉꯝꯃꯤ. ꯍꯥꯏꯅꯤꯡꯂꯤꯕ ꯄꯣꯏꯟꯠꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ, ꯂꯩꯖꯗꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯌꯦꯡ ꯂꯧꯕꯒꯤ ꯃꯑꯣꯡꯁꯦ, ꯃꯁꯤ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯊꯃꯤꯟꯅꯔꯒ ꯀꯔꯤ ꯀꯔꯤꯅꯣꯝꯗꯤ ꯇꯧꯕ ꯐꯩꯌꯦꯕ. ꯆꯠꯅꯕꯤꯅꯤ ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯍꯧꯖꯤꯛꯀꯥꯟ ꯂꯨꯄꯥ 500ꯒꯤ ꯃꯈꯥ ꯄꯣꯠꯌꯦꯡ ꯄꯤꯅꯗ꯭ꯔꯦ. 500 ꯍꯥꯏꯁꯤ ꯂꯩꯖꯗꯕ ꯀꯅꯥꯒꯨꯝꯕ XYZ ꯑꯍꯟ ꯑꯣꯏꯕꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯟꯐꯝ ꯑꯃ ꯑꯣꯏꯌꯦꯕ. ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯔꯛꯇ꯭ꯔꯕ, ꯃꯁꯥꯒꯤ ꯄꯥꯡꯒꯜꯅ ꯁꯣꯟꯊꯔꯕ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤ ꯂꯨꯄꯥ 500ꯅ ꯂꯧꯔꯨꯗꯣꯏꯗꯨꯕꯨ? ꯂꯨꯄꯥ 500ꯗꯤ ꯂꯥꯏꯗꯅ ꯂꯨꯄꯥ 10 ꯐꯥꯎ ꯂꯧꯐꯝ ꯂꯩꯇꯦ. ꯃꯔꯛꯁꯤꯗ ꯑꯃꯨꯛꯀ ꯑꯍꯟ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯀꯅꯥꯒꯨꯝꯕꯗꯤ ꯃꯁꯥꯒꯤ ꯈꯤꯇꯪ ꯑꯅꯥꯕ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯖꯗꯕ ꯑꯍꯟꯁꯤꯡꯒꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣꯕ ꯂꯨꯄꯥ 500 ꯄꯣꯛꯇꯣꯏꯗꯨ? ꯆꯠꯇꯤ ꯆꯠꯅꯤꯡꯕ, ꯆꯠꯄꯗꯤ ꯉꯝꯗꯕ, ꯆꯠꯇꯤ ꯆꯠꯅꯤꯡꯕ, ꯄꯩꯁꯥꯗꯤ ꯂꯩꯇꯕ, ꯆꯠꯇꯤ ꯆꯠꯅꯤꯡꯕ, ꯄꯩꯁꯥ ꯂꯩꯇꯕ ꯃꯔꯝꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯄꯩꯁꯥ ꯑꯃꯨꯛ ꯄꯨꯁꯤꯟꯕ, ꯃꯁꯤꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ. ꯑꯋꯥꯕꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯦ. ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯔꯒꯁꯨ ꯃꯁꯤ ꯐꯠꯇꯕ ꯆꯠꯅꯕꯤꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯜꯂꯒ ꯃꯁꯤ ꯑꯃꯗꯤ ꯂꯦꯞꯄ ꯐꯔꯦ. ꯉꯁꯥꯏꯒꯤ ꯄꯣꯠꯌꯦꯡ ꯌꯥꯝ ꯌꯥꯝ ꯆꯥꯎꯅ ꯄꯤꯕꯒꯤ ꯆꯠꯅꯕꯤ, ꯑꯍꯟꯁꯤꯡꯗ ꯕꯥꯔꯇꯣꯟ ꯇꯧꯕꯤꯔꯒꯁꯨ ꯃꯈꯣꯏꯗꯒꯤ ꯄꯣꯠꯌꯦꯡ ꯂꯧꯕꯒꯤ ꯆꯠꯅꯕꯤ, ꯑꯗꯨ ꯑꯉꯝꯕ
ꯉꯁꯥꯏꯒꯤ ꯂꯨꯄꯥ 5-10 ꯉꯁꯥꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯃꯑꯣꯡꯗ ꯇꯧꯅꯕꯅ ꯇꯣꯉꯥꯟꯕꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯉꯁꯥꯏꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯔꯒ ꯂꯨꯄꯥ 500ꯒꯤ ꯃꯤꯅꯤꯃꯝ ꯌꯥꯝꯗ꯭ꯔꯕꯗ 500 ꯄꯤꯕꯒꯤ ꯆꯠꯅꯕꯤꯁꯦ ꯃꯁꯤꯃꯗꯤ ꯇꯧꯗꯕ ꯐꯩ ꯃꯁꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯤ ꯑꯩꯅ ꯑꯍꯟꯒꯤꯗ ꯑꯩꯅ खरा नमलपना हाइजवानी अदुबु मसाइगी लाइरबा इमुंग अमदा बाटोन यौ मतमदा समनरबदा बाटोन तरादी सोदन लाय इमुंग अमदा पचोंगा चोंगा ओइदरागदी चहीमदा रुपा 5,000 यामदबदा बाटोन तरानी को इमुंग मनुंग कैरो लिकाइदगी इमानबी सिंदगी लाकदोबसे लैतबा इमुंग अमदा की रुपा 500 की पोएं चटपा हैबसे अवाबदा अवाबगी पुरुम अमुक हेना पुसिले चटनबा यादबा मयामगी अवाब ओइगदोबा चटनबी ओइदरगदी अखोय मसेन मसी मसैगी पोएं यामना पीबगी चटनबी सिमा तोक्सेरा नत्रगना पुंतोक तोक्सेरा बाटोन दोबुदी कैसु काइदे अगी चानुपी बर्थडे तौबदा अगी मानबा मरुप मपांगसिंग तौबा लाकमिनरगा चामिनबा वरी वताय साबा कैसु काइदे अगी अहल लमन की होगी दिन तौबा नत्रगना होगी उसोक तौबा व्हाटएवर कैसु काइदे चामिनबा कैसु काइदे अदुबु मसी तौरगा ngsaigi mingonda aigi babagi usop tauroga aigi babagi karma tauroga ꯂꯩꯈꯤꯗꯕꯒꯤ ꯕꯕꯥꯒꯤ ꯀꯔꯃ ꯇꯧꯔꯒ ꯑꯩꯅ ꯃꯔꯝ ꯑꯃ ꯑꯣꯏꯔꯒ ꯃꯤꯑꯣꯏ 100ꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯄꯤ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯗꯦꯕ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯕꯕꯥ ꯅꯨꯡꯁꯤꯕꯒꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯕꯕꯥꯗꯨꯒꯤ ꯀꯔꯃ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯆꯍꯤ ꯑꯃꯒꯤ ꯗꯤꯟ ꯆꯍꯤ ꯑꯃꯒꯤ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯄꯥꯡꯊꯣꯛꯄꯒꯤ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯡꯊꯣꯛꯄꯒꯤ ꯁꯨꯝ ꯀꯧꯔꯒ ꯆꯥꯃꯤꯟꯅꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯩꯖꯔꯤꯁꯤ ꯖꯁ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗꯅꯤꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯔꯝ ꯑꯃ ꯑꯣꯏꯔꯒ ꯃꯌꯥꯝꯗ ꯑꯋꯥꯕꯗꯤ ꯄꯤꯐꯝ ꯊꯣꯛꯇꯦ ꯃꯁꯤ ꯃꯌꯥꯝ ꯀꯩꯅꯣ ꯑꯝꯇ ꯈꯟꯅꯁꯤ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯝ ꯑꯦꯂꯥꯔꯃꯤꯡ ꯁꯤꯆꯨꯋꯦꯁꯟ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯌꯥꯝ ꯁꯣꯊꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯅꯗꯕ ꯌꯥꯗꯕꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯃꯔꯛꯊꯅ ꯑꯃꯨꯛꯀ ꯉꯁꯥꯏꯒꯤ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛꯀ ꯆꯠꯅꯕꯤꯅꯤ ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯗ ꯗꯤꯃꯥꯟ ꯇꯧꯕ ꯃꯌꯨꯝꯗ ꯂꯩꯕ ꯂꯩꯇꯕ ꯐ꯭ꯔꯤꯖ ꯑꯃ ꯄꯤꯌꯨ ꯒꯥꯔꯤ ꯑꯃ ꯄꯤꯌꯨ ꯃꯣꯕꯥꯏꯜ ꯑꯃ ꯄꯤꯌꯨ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯑꯩ ꯑꯗꯨꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯖꯒꯦ ꯏꯆꯟ ꯑꯃ ꯑꯣꯏꯅ ꯏꯆꯦ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯆꯥꯛꯀꯧꯅꯕꯅꯦ ꯃꯗꯨ ꯅꯠꯇꯕꯤꯗ ꯗꯤꯃꯥꯟ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯀꯜꯆꯔ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯃꯨꯛꯀ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯌꯦ ꯑꯔꯩꯕ ꯏꯃꯨꯡꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯇꯕ ꯏꯃꯨꯡꯗꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗꯗꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯌꯦꯕ ꯈꯟꯅꯕ ꯅꯩꯅꯕ ꯌꯥꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯛꯇꯅꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯈꯨꯟꯅꯥꯏꯁꯤ ꯆꯥꯎꯈꯠꯀꯗꯕꯅꯤ ꯅꯠꯇꯕꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯄꯥꯝꯕꯒꯤ ꯆꯠꯅꯕꯤ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯊꯛꯇ ꯃꯤꯒꯤ ꯑꯋꯥꯕ ꯎꯗꯕꯤꯗ ꯗꯤꯃꯥꯟ ꯇꯧꯔꯒ ꯆꯥꯕꯒꯤ ꯆꯠꯅꯕꯤ ꯃꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯦꯞꯍꯟꯅꯕꯒꯤ ꯑꯩꯈꯣꯏ
ꯈꯟꯅ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯃꯁꯤ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯈꯥꯡꯕ ꯋꯥꯔꯕ ꯍꯧꯕ ꯑꯩꯈꯣꯏꯁꯨ ꯑꯍꯟꯁꯤꯡꯅ ꯄꯩꯁꯥ ꯂꯩꯇꯅ ꯀꯔꯝꯍꯥꯏꯅ ꯄꯣꯠꯌꯦꯡ ꯄꯤꯗꯣꯏꯅꯣ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯅ ꯀꯔꯝꯍꯥꯏꯅ ꯆꯥꯛꯀꯧꯕꯒꯤ ꯗꯤꯃꯥꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠ ꯆꯩ ꯂꯩꯗꯣꯏꯅꯣ ꯃꯁꯤ ꯑꯃꯗꯤ ꯊꯣꯛꯁꯤ ꯊꯦꯡꯛ ꯌꯨ